ꯅꯤꯡꯊꯧ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯍꯨꯝꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛ ꯃꯥꯏꯊꯤꯕ ꯅꯪꯉꯣꯏ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯗꯤ: ꯑꯍꯥꯟꯕꯗ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯧꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯁꯤ ꯀꯔꯤꯅꯣ? ꯑꯅꯤꯁꯨꯕꯗꯅ, ꯀꯔꯝꯕ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯇꯥꯒꯅꯤ? ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯅꯥ-ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯁꯤꯡꯗꯤ ꯑꯃꯠꯇ ꯃꯥꯟꯅꯗꯅ ꯄꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯑꯃꯅ ꯍꯥꯏ, "ꯃꯇꯝ ꯁꯦꯝꯗꯣꯛꯇꯨꯅ ꯆꯦꯛꯁꯤꯟꯅ ꯏꯟꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯇꯧꯔꯕꯇꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ"꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, "ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯃꯇꯝ ꯂꯦꯞꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯐꯠꯇꯕ ꯂꯧꯊꯣꯛꯈ꯭ꯔꯒ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯈꯟꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯗꯨ ꯑꯣꯏꯅ ꯇꯧ ꯍꯥꯏꯕꯁꯤꯅꯤ"꯫ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯈꯔꯅ ꯑꯃꯨꯛ ꯍꯥꯏ, "ꯂꯧꯁꯤꯡ ꯂꯩꯕ, ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯈꯔ ꯈꯟꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯊꯕꯛ ꯑꯃ ꯍꯧꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯂꯦꯞꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯃꯤꯑꯣꯏ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ"꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯤ, "ꯑꯊꯨ-ꯑꯀꯥꯏꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯁꯨ ꯂꯥꯛꯄ ꯌꯥꯏ꯫ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯔꯦꯞ ꯑꯃꯨꯛ ꯉꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯍꯧꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯂꯦꯞꯅꯕꯒꯤꯗꯃꯛ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯟꯅ ꯌꯦꯡꯊꯣꯛꯄꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯕꯨ ꯈꯪꯅꯕꯒꯤꯗꯃꯛ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯉꯝꯒꯅꯤ, ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ"꯫ ꯑꯅꯤꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯈꯣꯏ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯈꯤ, "ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯅ ꯉꯥꯡꯕ ꯋꯥ ꯇꯥꯒꯗꯕꯅꯤ"꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯍꯥꯏ, "ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅꯤ"꯫ ꯃꯈꯣꯏ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯈꯤ, "ꯅꯤꯡꯊꯧꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ" ꯍꯥꯏꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯈꯣꯏ ꯀꯥꯡꯂꯨꯞ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯤ, "ꯁꯥꯏꯟꯁꯅꯤ"꯫ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯍꯥꯏ, "ꯐꯨꯅꯕꯅꯤ"꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, "ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ"꯫ ꯅꯤꯡꯊꯧꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯦꯠꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯄꯦꯟꯗꯕꯗꯒꯤ ꯃꯥꯅ ꯄꯤꯅꯤ ꯂꯥꯎꯊꯣꯛꯈꯤꯕ ꯃꯅꯥ-ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯄꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯍꯥꯛ ꯃꯇꯣꯝꯇ ꯆꯠꯂꯒ ꯃꯥꯒꯤ ꯂꯝꯗꯨꯗ ꯂꯧꯁꯤꯡ ꯂꯩꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯈꯪꯅꯕ ꯎꯃꯪꯗ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛ ꯊꯤꯔꯨꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯑꯁꯤ ꯎꯃꯪꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯎꯅꯗꯅ ꯃꯇꯣꯝꯇ ꯏꯆꯝ ꯆꯝꯅ ꯍꯤꯡꯗꯨꯅ ꯂꯩꯖꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯃꯤꯆꯝ ꯑꯃꯒꯨꯝ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯉꯁꯥꯏꯒꯤ ꯃꯤꯆꯝ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯗꯣ ꯃꯅꯥꯏꯁꯤꯡꯗ ꯁꯤꯟꯅꯔꯝꯂꯒ ꯃꯇꯣꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯒꯤ ꯃꯍꯥꯛꯅ ꯃꯤꯆꯝꯗꯨꯒꯤ ꯃꯌꯨꯝ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕꯗ ꯎꯔꯦ, ꯃꯤꯆꯝ ꯑꯗꯣ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯃꯥꯗꯤ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯆꯝ ꯅꯨꯄꯥ ꯑꯗꯣ ꯆꯍꯤ ꯌꯥꯝꯂꯦ, ꯌꯥꯝꯅꯁꯨ ꯁꯣꯜꯂꯦ, ꯑꯗꯨꯅ ꯊꯕꯛ ꯁꯨꯕꯗ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯈꯤ, "ꯑꯩ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ, ꯍꯦ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥ, ꯑꯩꯒꯤ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ꯫ ꯊꯕꯛ ꯑꯃ ꯍꯧꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯁꯤ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏꯅꯣ, ꯑꯃꯗꯤ ꯀꯔꯤ ꯊꯕꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯣ"? ꯃꯤꯆꯝ ꯅꯨꯄꯥ ꯑꯗꯣ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯗꯤ ꯉꯥꯡꯗꯦ, ꯃꯥꯒꯤ ꯃꯊꯧꯗꯣ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯈꯤ꯫ "ꯁꯣꯝ ꯌꯥꯝ ꯋꯥꯅ ꯎꯔꯦ, ꯌꯣꯝꯄꯥꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯎ, ꯂꯩꯕꯥꯛꯇꯣ ꯑꯩ ꯇꯧꯖꯒꯦ", ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯤꯆꯝ ꯅꯨꯄꯥ ꯑꯗꯨꯅ "ꯊꯥꯒꯠꯆꯔꯤ" ꯍꯥꯏꯔꯗꯨꯅ ꯌꯣꯝꯄꯥꯛ ꯑꯗꯣ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯒ ꯃꯍꯥꯛ
ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯐꯩꯗꯣꯝ ꯑꯅꯤꯒꯨꯝꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯒ ꯃꯥꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯟꯅ ꯍꯪꯈꯤ꯫ ꯃꯤꯆꯝ ꯅꯨꯄꯥ ꯑꯗꯣ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯦꯞꯈꯠꯂꯛꯂꯒ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯗꯨꯅ ꯌꯣꯝꯄꯥꯛ ꯑꯗꯣ ꯄꯤꯔꯛꯑꯣ, ꯅꯪ ꯑꯃꯨꯛ ꯄꯣꯊꯥꯔꯣ, ꯑꯩ ꯑꯃꯨꯛ ꯂꯩꯕꯥꯛ ꯇꯧꯔꯒꯦ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯤꯗ꯭ꯔꯦ, ꯃꯈꯥ ꯇꯥꯅ ꯃꯥꯅ ꯑꯣꯏꯅ ꯂꯩꯕꯥꯛꯇꯨ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯄꯨꯡꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯃꯩꯊꯪꯗ ꯌꯣꯝꯄꯥꯛ ꯑꯗꯣ ꯂꯩꯕꯥꯛꯇ ꯌꯨꯡꯁꯤꯜꯂꯒ ꯑꯃꯨꯛ ꯍꯪꯂꯛꯈꯤ꯫ ꯑꯩ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯍꯦ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥ, ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯃꯐꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯂꯤ, ꯌꯦꯡꯕꯤꯌꯨ, ꯃꯤꯆꯝ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯀꯣꯏ ꯆꯣꯝꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯈꯤ꯫ ꯃꯕꯨꯛꯇ ꯏ ꯌꯥꯝ ꯊꯣꯛꯄꯗꯒꯤ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯆꯝ ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯐꯤꯔꯣꯜ ꯂꯧꯊꯣꯛꯂꯨꯕꯗ ꯃꯕꯨꯛꯇꯣ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯃꯉꯣꯟꯗ ꯌꯥꯎꯔꯛꯄ ꯐꯤ ꯃꯆꯦꯠ ꯑꯃꯅ ꯃꯦꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯗꯤ ꯈꯛꯄ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯟꯖꯟ ꯍꯟꯖꯟ ꯐꯤꯗꯣ ꯆꯥꯝꯊꯣꯛꯇꯨꯅ ꯃꯦꯟꯁꯤꯟꯕꯗꯒꯤ ꯏꯗꯣ ꯃꯃꯩꯊꯪꯗ ꯈꯛꯈꯤ꯫ ꯅꯨꯄꯥꯗꯣ ꯈꯤꯇꯪ ꯐꯒꯠꯂꯦ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯛꯀꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯏꯁꯤꯡ ꯂꯧꯔꯒ ꯄꯤꯊꯛꯂꯦ꯫ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦ, ꯅꯨꯡꯁꯤꯠ ꯑꯏꯪꯕꯁꯨ ꯁꯤꯠꯂꯛꯂꯦ꯫ ꯅꯤꯡꯊꯧꯒ ꯃꯤꯆꯝ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅ ꯑꯁꯣꯛꯄ ꯅꯨꯄꯥꯗꯨ ꯀꯣꯜꯂꯒ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯒ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯍꯜꯂꯦ꯫ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯇꯨꯃꯤꯟꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯑꯍꯤꯡꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃꯗꯤ ꯃꯀꯣꯏ ꯆꯣꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯀꯥꯎꯔꯝꯃꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯀꯣꯏ ꯆꯣꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯌꯥꯝꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯕꯨ ꯉꯥꯛꯄꯤꯗꯣꯏꯅꯣ ꯍꯥꯏꯅ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯈꯤ꯫ ꯅꯪꯅ ꯑꯩꯕꯨꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕు ꯈꯪꯏ꯫ ꯑꯩ ꯅꯪꯒꯤ ꯌꯦꯛꯅꯕꯅꯤ, ꯅꯪꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯅꯪꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯑꯃꯗꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯃꯨꯟꯕꯤꯈꯤꯕꯅꯤ꯫ ꯅꯪꯅ ꯃꯤꯆꯝ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯇꯣꯝꯗ ꯆꯠꯂꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯕꯗꯒꯤ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯆꯞ ꯆꯥꯅ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯪꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯂꯣꯠꯂꯤꯕ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯁꯨꯝ ꯂꯥꯛꯄꯗ ꯅꯪꯒꯤ ꯂꯥꯟꯃꯤꯗꯨꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯂꯛꯄꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯁꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯩ ꯃꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯤꯔꯝꯒꯅꯤ꯫ ꯑꯩ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯆꯞ ꯆꯥꯅ ꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯤꯡꯂꯦ, ꯑꯩꯕꯨ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯅꯅꯥꯏ ꯑꯣꯏꯅ ꯊꯝꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯁꯨ ꯑꯩꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯅꯅꯕ ꯑꯩꯅ ꯌꯥꯊꯪ ꯄꯤꯒꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯌꯦꯛꯅꯕꯗꯨꯒ ꯌꯥꯝꯅ ꯂꯥꯏꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯃꯥꯕꯨ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯒꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯉꯥꯛꯄꯤꯕꯇ ꯅꯠꯇꯅ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯗꯣꯛꯇꯔꯗ ꯐꯖꯅ ꯂꯥꯌꯦꯡꯂꯒꯦ, ꯑꯗꯨꯒ ꯂꯟ ꯊꯨꯝꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯍꯟꯗꯣꯛꯀꯦ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯁꯣꯛꯄ ꯑꯗꯨ ꯊꯅꯝꯂꯒ ꯅꯤꯡꯊꯧ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯤꯆꯝ ꯅꯨꯄꯥ ꯑꯗꯨ ꯊꯤꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯒꯤ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯍꯪꯈꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯤꯆꯝ ꯅꯨꯄꯥ ꯑꯗꯣ ꯅꯤꯡꯊꯧꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯂꯩꯕꯥꯛꯇꯨꯗ ꯀꯣꯟꯊꯔꯒ ꯐꯝꯂꯗꯨꯅ ꯄꯣꯠ ꯃꯔꯨ ꯍꯨꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯤꯆꯝ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯈꯤ, ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕꯤꯔꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤ ꯍꯦ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥ꯫ ꯃꯤꯆꯝ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯣꯟꯊꯔꯒ ꯑꯗꯨꯝ ꯐꯝꯂꯗꯨꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯤ
ꯅꯪ ꯅꯁꯥꯅ ꯍꯥꯟꯅ ꯐꯪꯂꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗꯨꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯐꯪꯂꯤꯕ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯅꯪ ꯎꯗ꯭ꯔꯤꯕꯔꯥ? ꯃꯤꯆꯝ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯉꯔꯥꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯝꯗ꯭ꯔꯕ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯇꯧꯕꯤꯔꯝꯗꯅ ꯅꯪ ꯍꯟꯈꯤꯔꯝꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯃꯁꯨ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯅꯪ ꯈꯜꯂꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯇꯝ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛ ꯇꯧꯕꯤꯔꯤꯉꯩ ꯃꯇꯝꯗꯨꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯍꯥꯏꯔꯒꯗꯤ ꯑꯩꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕ ꯃꯇꯝꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯇꯝꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯁꯣꯛꯄꯗꯣ ꯐꯖꯅ ꯅꯪꯅ ꯌꯦꯡꯁꯤꯜꯂꯝꯗ꯭ꯔꯗꯤ ꯃꯍꯥꯛ ꯅꯪꯒ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯉꯝꯗꯅ ꯁꯤꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤꯗꯃꯛ ꯇꯧꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯅꯤꯡꯁꯤꯡꯉꯨ, ꯃꯔꯨ ꯑꯣꯏꯕ ꯃꯇꯝ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯅ ꯊꯕꯛ ꯑꯃ ꯍꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯑꯀꯛꯅꯕ ꯇꯥꯟꯖꯥ ꯑꯃꯗ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯃꯤꯁꯛ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛꯅꯤ꯫ ꯃꯔꯝꯗꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯒꯗ꯭ꯔꯥ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯇꯤ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯕ ꯐꯅꯕ ꯇꯧꯕꯤꯕꯗꯨꯕꯨꯅꯤ꯫ ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯏꯇꯣꯝꯇ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫